Hojik koi brother ma kali se lau me na lai me no koi brother sida hai hang na siko customer sing da yam khangning ba koi loan gi matang do ko. Hello everyone, welcome back to my channel 7 Speed Manipur. Ngasi ano video magaloina na gi hek na kan lai ba gari sini ko India gi hanan ba koi gi hybrid da thok adu ma motorcycle ni ado yengmina si hai ba gari si kamai ta uno mai details feature ko ado yamna sam mai kara sam hajar ke ado kana ko sina sing video si nong na thengna yaw na subscribe like and share to send biramo gari ga mari lai na ba content sing upload tor ko da don da miss way da ba bell icon to press the wheel ko ado di hawre si ko hai ba gari si kamai ta ge ha da. Brother habit, Ming habit and hybrid Maduga, hybrid Garisi, Anova FZS, first ahanba, Yara, hybrid, second level. As the Kari Damata from the Tentative, you don't have to carry a farm with the ahanba, I do not Joseph. Kamjong district in Asia. Asia FZ Yamhazi, Anang winning at this Palm Baitare. I Yamaha Ziki RX Kumian Torame, Aduga Adugi Matang da Muga, quick FZ Hamato with Azu Torame, Adugo Ziki Hypersi and the latest over. Aduda in a zit prang over Haidako. Why is Milasu Haidara? Milasu Adu thousand Sadra. Gary looks Yampaze. Adu the Asian Palm again. Ojiksi customer Yamra story others, so I want a Pino Vina is beside the Lang Island. Okay, my Paco Bigo. Okay. Okay, a quickie, Zik, Garisigi, Matanga, pay customers in the Yam, Kanging Baki loan gi Matanga, Kanging Bakale, Ado, loans in a Karaipa, Pagi, Pam Matumina, loans a PVP Sule, loans a Karaipa cover toge, Amadi, Kamkamba Mida, Kamkamba, customers in the PV Yabagi have do some Lapa, Duga, Pagi loan gi. Down payment kya no kamai ta uno ado samla pa pet khang thamyo ho loan gi se akoi Imphal le gum ana mane di loi pi le kwa ado Imphal le ya oita su 10 kana 149 oi ba se yare po so som sai su oi ba kwa 149 jena si loan je apply to ba ya tre ado 103 jena moirang nom sa se sim loan ti ya tre ado red zone jingma jaga ga se asum chingum khar na ge ba khot ke ba asum gi khara area khara ko ki room area sa na ba choi chang me da ba jaga ga se sumang han loan iya dreba anam mali Imphal area to loi pire loan gi details ta har ka di loan gi dukha loan customer loan lo ya ba se sai kun ma thoi sur di hai tare ko loan lo ya re a mai gi document na pa ne adar ne bank passbook ka ATM ka change ba man loan lo matam da hai tare loan hanam ta ma thabak thobo to da ba ki value kem lai te ba ko thabak to da sum loan lo bi loan lo gi har di mai di document ni jap chana chu ba adar ka mobile number link lei ba change Gari down payment in Gari price 35% is my lucky. And do a finance scheme means an IDFC fast paying with the neighbor. Adam loan said them could them low way, Gari said them loans. I'm 2 hectares, who is the Punkai, and my son ever had the quick to the void. Okay, I don't quickie. Kanimam quickly loan get down payment, happy grade to Magi duration TV matamse. Duration Jahi Amana Jahi Palmi was a hido. Jahi or High Sang, but in the maximum 3 years. Minimum 6 months the Lucilla. Aduga no I try height 1 month 1 year go after 6 months Toroga 1 year the club Chibang ngam dang ngam dire heta 2 years sang to pay 3 years why maximum 3 years or minimum
fix ꯁꯨꯃꯥꯏꯅ ꯂꯥꯛꯄꯁꯨ ꯌꯥꯎꯋꯤ ꯑꯣꯀꯦ ꯑꯩꯈꯣꯏꯒꯤ ꯀꯁꯇꯃꯔꯒꯤ ꯑꯄꯥꯝꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯇꯧꯕ ꯌꯥꯅꯤ ꯇꯧꯕ ꯌꯥꯔꯦ ꯍꯥꯏꯕꯅꯤꯀꯣ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯂꯣꯟꯒꯤ ꯃꯇꯥꯡꯗ ꯇꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯒꯥꯔꯤꯁꯤ ꯃꯥꯒꯤ ꯑꯩꯈꯣꯏ ꯁꯥꯎꯟ ꯑꯦꯛꯖꯣꯁ ꯅꯣꯠ ꯍꯥꯏꯐꯦꯠ ꯇꯥꯃꯤꯟꯅꯁꯤꯀꯣ ꯒꯥꯔꯤꯁꯦ ओके वीडियो से कोई हौजलसे गाड़ी से हाइपेट लुक से हाँ ये हाइपेट हाइपेट कोई चलगा चरखेको सिनीको उरीसे अखोगी आइबा गाड़ी से अखोगी केनोनी FZS हाइदुनीको FZS वर्जन 4 दा अदगी मासे अखोई वेरिएंट अनी दा अखोगी स्टैंडर्ड हाइबमने अदगी हाइब्रिड हाइबमने सुमाय लायबको अदो सिसना अखोई हाइब्रिड तुनीको अदो येंगसे हाइबा गाड़ी से कमाई तौगे हाइबदो मथांग मथांग फीचर कई यावे कमाई तौगे हाइबदो हाइजरकेको अदुगा हाइड्रिगै मावैना अखोई गाड़ी सिगी मागी प्राइस हाइतारेको प्राइस से हाने हाइजरगे अदो प्राइस से अखोगी ऑन रोड ता हाइजरगे को मैम अखोगी 1,69,800 से हजिक अखोई हाइब्रिड से ऑन रोड सुमायना फंगबिगनिको अदो हजिक लैबे फमसिना अखोगी चिंगमेरोंगी पखंगबा मोटर्स निको आई जे लैजैसे अदो आई सिगी शोरूम सिगी कनागुंबा अखोगी इसिनाउसिंगना हाइबा गाड़ी सिगी मतंगदा हेन अकुपा मरोनगी दमकता खंगनिंगबा लैरगसु आई सिगी कॉन्टैक्ट नंबर हाइब तारेको आई डिस्क्रिप्शन दा सोय हापचरमगे अदे दम संगबिरगा अदम हेन अकुपा मरोनगी दमकता तानाबिबा यागनी ओके दुदि आई मथंग मथंग हाइजरगेको से इंडिया की इहान हानबा अखोगी हाइब्रिड ता हाइतारेको हाइब्रिड ता ख्वाइदि इहान हान लाखवा मोटरसाइकल ओइदुनिको अदुना अखोगी माइलेज तजु दुक्तिमतिक यामना फबा अदुम मखलगी 150 की सीसी की सेगमेंट लेबे अदुम मोटरसाइकल दा अखोगी माइलेज से 60 किलोमीटर पर लीटर की सांग दा समाइना माइलेज फंगबा अदुम मखलगी मोटरसाइकल निको अदुम मसी अखोगी दा मागी लेजिंग सुमाइना थागनिको अदे कलर ऑप्शन जु स्क्रीन जुम हापचरकेको अदा सिगी मागी लुक वाइज साइड की सुमाइना उबो फंगनिको अदो मागे मरोइना सेदा अखोगी अनोबो चेंजेस लाइसिंग जे कई दुनो हारकांदा सिगी टर्न इंडिकेटर जे हजिक सेदा लाखेको अखोगी तोआना सेदा हापरे हापेतंग ऑन तोर यंगजरकेको सुमाइना उबो फंगनिको माइ सिगी टर्न इंडिकेटर सोमदा सुमाइना उरनेबको सिगी सुमाइना DRL सुमाइना लोई LED सेटअप सुमाइना लोई लाखनी सी कोई ग्लॉसी फिनिश सुमाइना पीको ममांगी टेलीस्कोपिक सस्पेंशन सुमाइना उबो फंगने अदुगा मुक सेदा मु मांग दु उरिबा कोई केनोस कोई TFT स्क्रीन जे कोई कलर दा यम ब्राइटनेस कलर ने नको डे टाइम दसु यम ना हाइदि येंगबदा ममबदा कैसु ओइरगा यम तिना गालेको अदुना सिगिदि यम फदना आई सेंगने कलर दा यावर अदे सेदसु यावर से कोई RPM की स्माइने पीको अदगी गियर की इंडिकेशन एजिने स्पीडोमीटर अदे ट्रैक्शन कंट्रोल से सेदा फीचर दा कोई ट्रैक्शन कंट्रोल यावसरेको अदगी कोई सेफ्टी रूम दे मकानना ABS की फीचर मदुम यावसरे अदुगा कोई सेदा तोंगानबा सिदा ब्लू कोर हाइब्रिड एंड E20 इथानॉल की सेदा ब्लेंडिंग की केनोजिमा सिजु सपोर्ट तौरे अदुगा सेदा fuel consumption की कहीं तारेको अदुदा कोई सामना साउंड मतिंग पांगदोबा अमना कोई आइडल स्टार्ट स्टॉप की फीचर जिमा हब तौरेको हादगे स्माइन यावरे अदुगा सिन इंजन स्किल स्विच हबता स्माइन यावरे अदुगा सेदा टोगल से कोई स्माइना ATM दगा यावबदो अदुगी डिजाइन से हापाइबो हम मोंग तान यावरेको अदुगा सेदा हजार लाइट सु सेदा यावरेको स्माइना अदु बाईपास लाइट स्माइन ओ फंगने दु हैंडल सिगी डिजाइन दे यंबिरो स्माइन ओ फंगनिको अदुगा सेदा कोई तोंगानबा टेक्नोलॉजी हाइब्रिड की जे कोई SMC नको स्माइना अमा पीरिसिना कोई कमाई तौगे हागन कोई
ꯒꯥꯔꯤꯁꯤꯒꯤ ꯑꯩꯈꯣꯏ ꯏꯅꯤꯁꯤꯌꯦꯜ ꯄꯤꯀꯞ ꯂꯥꯛꯄ ꯀꯥꯟꯗꯀꯣ ꯃꯣꯇꯣꯔꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯟꯖꯤꯟꯒꯤ ꯄꯋꯥꯔꯁꯤꯗ ꯃꯇꯦꯡ ꯄꯥꯡꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯐꯨꯌꯦꯜ efficient ꯑꯣꯏꯍꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯅ ꯏꯟꯖꯤꯟꯗ ꯃꯥꯅ ꯁꯞꯄꯣꯔꯠ ꯇꯧꯔꯀꯥꯟꯗ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯔꯥꯎꯟ ꯑꯩꯈꯣꯏꯒꯤ 150 cc ꯑꯔꯥꯎꯟ ꯑꯩꯈꯣꯏ 50 to 55ꯀꯤ ꯆꯥꯡꯗ ꯃꯥꯒꯤ ꯃꯥꯏꯂꯦꯖꯁꯦ ꯁꯨꯃꯥꯏꯅ ꯅꯣꯔꯃꯦꯜ ꯁꯨꯃꯥꯏꯅ ꯂꯩꯒꯗꯧꯕꯁꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯇꯦꯡꯁꯤꯅ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ 60 ꯀꯤꯂꯣꯃꯤꯇꯔ ꯄꯔ ꯂꯤꯇꯔꯒꯤ ꯆꯥꯡꯁꯦ ꯁꯨꯃꯥꯏꯅ ꯐꯪꯍꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝꯅ ꯐꯕ ꯀꯩꯅꯣ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯐꯤꯆꯔ ꯑꯃꯅꯤ ꯑꯗꯨꯒ ꯁꯤꯁꯤꯗꯁꯨ ꯃꯥꯒꯤ ꯏꯟꯖꯤꯟꯒꯤ ꯄꯋꯥꯔ ꯐꯤꯒꯔ ꯑꯃꯗ ꯂꯥꯛꯄ ꯀꯥꯟꯗ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯏꯌꯔ ꯀꯨꯜ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯄꯤ ꯑꯦꯁꯁꯤꯅ 12.4 ꯄꯤ ꯑꯦꯁ ꯑꯗꯨꯒ ꯅ꯭ꯌꯨꯇꯟ ꯃꯤꯇꯔꯅ 13.3 ꯅ꯭ꯌꯨꯇꯟ ꯃꯤꯇꯔ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤꯀꯣ ꯑꯗ ꯃꯥꯒꯤ ꯃꯣꯇꯣꯔ ꯁꯤꯗ ꯌꯥꯎꯔꯤꯁꯦꯀꯣ ꯑꯗ ꯃꯥꯒꯤ ꯁꯤ ꯏꯟꯖꯤꯟꯒꯤ ꯒꯥꯔꯗ ꯁꯨꯃꯥꯏꯅ ꯐꯥꯏꯕꯔꯗ ꯍꯥꯞꯄꯦꯕ ꯑꯗꯨꯒ ꯃꯥꯒꯤ ꯁ꯭ꯇꯤꯀꯔꯒꯤ ꯗꯤꯖꯥꯏꯟꯁꯤꯁꯨ ꯌꯥꯝꯅ ꯐꯖꯩꯀꯣ ꯁꯨꯃꯥꯏꯅ ꯌꯥꯝ ꯃꯑꯣꯡ ꯇꯥꯏ ꯁꯤꯗꯁꯨ ꯒ꯭ꯂꯣꯁꯤ ꯄꯦꯅꯦꯜ ꯑꯃ ꯁꯤꯗ ꯌꯥꯎꯔꯤꯀꯣ ꯑꯗꯨꯒ ꯃꯅꯤꯡꯒꯤ ꯁꯁꯄꯦꯟꯁꯟꯁꯨ ꯁꯨꯃꯥꯏꯅ ꯃꯣꯅꯣꯁꯣꯛꯇ ꯁꯨꯃꯥꯏꯅ ꯄꯤꯒꯅꯤꯀꯣ ꯁꯤ ꯄꯤꯂꯟꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯈꯣꯡ ꯊꯝꯐꯝꯁꯦ ꯑꯩꯈꯣꯏ ꯑꯦꯂꯨꯃꯤꯅꯤꯌꯝꯗ ꯁꯨꯃꯥꯏꯅ ꯌꯥꯎꯔꯦ ꯑꯗꯣ ꯁꯤꯒꯤꯁꯤꯅ ꯔꯕꯔꯗꯀꯣ ꯑꯁꯤꯅ ꯁꯄ꯭ꯔꯤꯡꯒ ꯌꯥꯎꯔꯒ ꯁꯨꯃꯥꯏꯅ ꯄꯤꯌꯦꯕꯀꯣ ꯑꯗꯨꯒ ꯇꯌꯥꯔꯒꯤ ꯀꯩꯅꯣꯁꯦ ꯁꯥꯏꯖꯁꯦ ꯑꯩꯈꯣꯏꯒꯤ 140/60 ꯅꯤꯀꯣ R17 ꯏꯟꯆ ꯂꯥꯛꯀꯗꯣꯏꯅꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯥꯒꯤ ꯀꯩꯅꯣ ꯁꯦꯝꯕꯤꯌꯣ ꯃꯅꯤꯡꯁꯨ ꯗꯤꯛꯁ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤ ꯑꯦꯂꯣꯏꯁꯦ ꯀꯂꯔꯁꯦ ꯌꯥꯝ ꯊꯤꯅ ꯐꯖꯩꯀꯣ ꯌꯦꯡꯉꯣ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯇꯌꯥꯔꯒꯤ ꯁꯥꯏꯖꯁꯤꯅ 100/80 ꯁꯤꯁꯤꯅ 100/80 ꯑꯣꯏꯕ ꯌꯥꯝ ꯐꯖꯅ ꯆꯥꯎꯔꯦꯀꯣ ꯁꯤꯁꯨ ꯐꯖꯅ ꯆꯥꯎꯅ ꯌꯥꯎꯔꯤ ꯗꯤꯛꯁꯀꯤ ꯁꯥꯏꯖꯁꯤꯁꯨ ABS-ꯅꯤꯀꯣ ABS ꯁꯞꯄꯣꯔꯠ ꯇꯧꯔꯛꯑꯅꯤ ꯁꯤꯗ ꯑꯗꯣ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯀꯥꯈꯠꯂꯒ ꯌꯦꯡꯍꯟꯖꯔꯛꯀꯦ ꯒꯥꯔꯤꯁꯤꯒꯤꯀꯣ ꯃꯥꯒꯤ ꯗꯥꯏꯃꯦꯟꯁꯟ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯗꯥꯏꯃꯦꯟꯁꯟ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏ ꯑꯗꯨꯒ ꯁꯤꯒꯤ ꯒꯥꯔꯤꯁꯤꯗ ꯑꯩꯈꯣꯏ ꯀꯂꯔꯁꯦ ꯔꯦꯁꯤꯡ ꯕ꯭ꯂꯨꯅꯦ ꯀ꯭ꯂꯦꯟ ꯃꯦꯇꯦꯂꯤꯛ ꯒ꯭ꯔꯦꯅꯦ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤꯀꯣ ꯁꯤꯁꯤꯅ ꯀ꯭ꯂꯦꯟ ꯃꯦꯇꯦꯂꯤꯛ ꯒ꯭ꯔꯦ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯤꯒꯤ ꯃꯥꯒꯤ ꯗꯥꯏꯃꯦꯟꯁꯟ ꯂꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗ ꯒꯥꯔꯤꯁꯤ ꯑꯍꯥꯟꯕ ꯃꯥꯒꯤ ꯀꯞ ꯋꯦꯠꯁꯦ 138 kg ꯀꯣ ꯑꯗꯨꯒ ꯒ꯭ꯔꯥꯎꯟ ꯀ꯭ꯂꯤꯌꯔꯦꯟꯁ ꯃꯈꯥ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏ 165 mmꯒꯤ ꯆꯥꯡꯗ ꯋꯥꯡꯉꯤꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯋꯤꯜ ꯕꯦꯁꯁꯤꯅ 1330ꯅꯤ ꯑꯗꯨꯝ ꯗꯤꯁꯦꯟ ꯑꯣꯏꯌꯦ ꯑꯗꯨꯒ ꯒꯥꯔꯤꯁꯤꯒꯤ ꯁꯤꯠꯀꯤ ꯍꯥꯏꯠꯁꯦ 790 ꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯣꯔꯠ ꯔꯥꯏꯗꯔꯁꯤꯡꯒꯤꯁꯨ ꯑꯗꯨꯝ ꯁꯤꯗ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯊꯧꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯝ ꯂꯩꯒꯅꯤꯀꯣ ꯑꯗꯣ ꯑꯩ ꯍꯥꯏꯐꯦꯠ ꯀꯥꯈꯠꯂꯛꯀꯦ ꯒꯥꯔꯤꯁꯤꯗꯀꯣ ꯀꯥꯈꯠꯂꯒ ꯌꯦꯡꯁꯤꯀꯣ ꯑꯩꯁꯦ ꯐꯨꯜ ꯗꯕꯜ ꯁ꯭ꯇꯦꯅꯦ ꯇꯧꯔꯤꯁꯦ ꯒꯥꯔꯤꯁꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯁꯨ ꯍꯥꯏꯐꯦꯠꯇꯪ ꯑꯩ ꯑꯃꯨꯛꯀ ꯑꯣꯟ ꯇꯧꯔꯛꯀꯦ ꯁꯨꯃꯥꯏꯅ ꯌꯥꯝ ꯍꯥꯏꯅ ꯌꯦꯡꯉꯣ ꯌꯥꯝ ꯐꯖꯅ ꯀꯂꯔꯁꯦ ꯌꯥꯝ ꯊꯤꯅ ꯃꯑꯣꯡ ꯇꯥꯏꯀꯣ ꯌꯥꯝ ꯅꯨꯡꯁꯤ ꯌꯥꯝ ꯌꯦꯡꯕꯗ ꯒꯥꯔꯤꯁꯤꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯗꯒꯤ ꯍꯖꯥꯔ ꯂꯥꯏꯠꯁꯤꯁꯨ ꯑꯣꯟ ꯇꯧꯗꯣꯏꯅꯤꯀꯣ ꯃꯨꯠꯊꯠꯂꯒꯦ ꯁꯤꯗ ꯍꯖꯥꯔ ꯂꯥꯏꯠꯁꯦ ꯑꯣꯟ ꯇꯧꯗꯣꯏꯅꯤꯀꯣ ꯁꯤꯅ ꯇꯣꯒꯜꯁ ꯍꯥꯏꯇꯥꯔꯦꯀꯣ ꯕꯦꯛ ꯆꯠꯀꯦ ꯁꯤꯗ ꯑꯗꯨꯝ ꯆꯠꯄ ꯌꯥꯔꯦ ꯃꯊꯛꯇ ꯇ꯭ꯔꯤꯞ 1 ꯇ꯭ꯔꯤꯞ 2 ꯁꯤꯗ ꯂꯣꯏ ꯁꯥꯟꯅꯕ ꯌꯥꯔꯦ ꯑꯦꯚꯔꯦꯖ ꯐꯨꯌꯦꯜ ꯁꯤꯗ ꯂꯣꯏ ꯊꯥꯔꯦ ꯑꯦꯚꯔꯦꯖ ꯁ꯭ꯄꯤꯠ ꯀꯣ ꯑꯗꯩ ꯇ꯭ꯔꯤꯞ ꯇꯥꯏꯃꯤꯡ 0 ꯁꯨꯃꯥꯏꯅ ꯇ꯭ꯔꯤꯞ 1 ꯇ꯭ꯔꯤꯞ 2 ꯁꯨꯃꯥꯏꯅ ꯃꯊꯪ ꯁꯤꯗ ꯂꯣꯏ ꯄꯤꯔꯦ ꯑꯗꯒꯤ ꯊꯥꯎꯒꯤꯁꯨ ꯁꯤꯗꯩ ꯄꯤꯔꯦꯀꯣ ꯁꯤꯗꯩ ꯂꯣꯏ ꯁꯥꯟꯅꯗꯣꯏꯅꯤ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯇꯦꯡꯀꯤꯁꯤꯁꯨ ꯑꯗꯨꯝ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯝ ꯐꯖꯅ ꯆꯥꯎꯅ ꯌꯥꯎꯔꯦꯀꯣ ꯑꯗꯨꯒ ꯇꯦꯡꯀꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯇꯦꯡ ꯀꯦꯄꯥꯁꯤꯇꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ 13 ꯂꯤꯇꯔ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤꯀꯣ ꯑꯣꯀꯦ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨꯒ ꯈꯣꯡꯁꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯐꯨꯜ ꯐ꯭ꯂꯦꯠ ꯑꯗꯨꯝ ꯇꯥꯏꯀꯣ ꯑꯩ ꯗꯕꯜ ꯁ꯭ꯇꯦꯅꯦ ꯇꯧꯔꯤꯁꯦ ꯐꯨꯜ ꯐ꯭ꯂꯦꯠꯅꯦ ꯑꯗꯨꯝ ꯇꯥꯔꯤꯁꯦ ꯑꯗꯨꯒ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗ ꯃꯅꯤꯡꯒꯤ ꯂꯨꯛꯁꯤꯅ ꯁꯨꯃꯥꯏꯅ ꯎꯒꯅꯤ ꯁꯤ LED-ꯅꯤꯀꯣ ꯂꯩꯔꯤꯁꯦ ꯑꯗꯩ ꯒ꯭ꯔꯦꯞ ꯍꯦꯟꯗꯜꯅ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤꯀꯣ ꯑꯗꯩ ꯔꯤꯐ꯭ꯂꯦꯛꯇꯔꯒꯤ ꯁꯨꯃꯥꯏꯅ ꯌꯥꯎꯔꯦꯀꯣ ꯑꯗꯒꯤ ꯁꯤꯅ ꯇꯥꯌꯔ ꯍꯒꯔ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤꯀꯣ ꯑꯗꯨꯒ ꯒꯥꯔꯤꯁꯤꯒꯤ ꯃꯥꯒꯤ ꯁꯥꯏꯠ ꯁꯣꯝꯗ ꯌꯦꯡꯉꯛꯄꯗ ꯁꯨꯃꯥꯏꯅ ꯗꯤꯁꯛ ꯕ꯭ꯔꯦꯛꯁꯨ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯐꯖꯅ ꯌꯥꯎꯔꯦꯀꯣ ꯑꯗꯩ ꯁꯤꯅ ꯃꯥꯒꯤ ꯑꯦꯛꯖꯣꯁ ꯅꯣꯠ ꯀꯣ ꯑꯗꯩ ꯃꯐ꯭ꯂꯔꯁꯤꯅ ꯁꯨꯃꯥꯏꯅ ꯍꯥꯞꯄꯅꯤꯀꯣ ꯒꯥꯔꯗꯁ ꯑꯣꯀꯦ ꯚꯤꯗꯤꯑꯣꯁꯤ ꯉꯁꯤꯒꯤꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯃꯊꯪꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤ ꯀꯅꯥꯒꯨꯝꯕ ꯏꯅꯥꯎꯁꯤꯡꯅ ꯍꯥꯏꯗꯤ ꯕꯨꯀꯤꯡ ꯇꯧꯅꯤꯡꯕ ꯇꯦꯁ ꯔꯥꯏꯠ ꯇꯧꯅꯤꯡꯕ ꯑꯗꯒꯤ ꯒꯥꯔꯤꯁꯤ ꯃꯇꯥꯡꯗ ꯍꯦꯟꯅ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯪꯅꯕꯒꯤꯗꯃꯛꯇ ꯑꯩ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯕꯅꯤꯀꯣ ꯑꯗꯨꯝ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯣꯀꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯒꯥꯔꯤ ꯊꯧꯕ ꯃꯇꯝꯗ ꯍꯦꯜꯃꯦꯠꯇꯤ ꯁꯣꯏꯗꯅ ꯎꯞꯄꯤꯒꯗꯕꯅꯤꯀꯣ